India amadi Pakistan ki marakta handak tension oikibato masida mi su khara sinakre site animaki asok apan chu mayam oikre achuba tension amatani adubu madugi war ado madu yamna fattaba am yam destructive oipa war amado oiram basu yai oikibasu yai masida ki international char basakti leiraba country sing baroina America Britain ama masu yawi hairi marakta bako ceasefire se India na masi kanana ceasefire to han kibano haibasi declare to de India na kanana chu haiti da pressure laki adu to puni have so ju haiti so ceasefire to kre atu pu mapan gi force changal e maduti masina chawra ba destruction amadu we khani amadi masina nuclear war pau to we ki yai haiduna masida America na to han bani ceasefire se America to han bani haibasi pau da haidare so hojik development am lakli sina America gi president Donald Trump amati Bharat ki prime minister Narendra Modi ka yamna lunai haina masi handagi su hainarapani amadi Narendra Modi na magi marup ni kain hairambani adubu hujik development ama kai oirak na matamda Donald Trump na garang opam haikre maldi China amadi US ki marakta tarif ki maramna China ki chauraba makhoi gi America ki chauraba makhoi gi tech company Apple iPhone ama masi China da makhoi factory yung don dai 95% hena China da ki production torga mayam di yen pani tu India da sukara production budi tawisini so Donald Trump na matam do haiki maldi China da ki puthoro China ki thina matam da haiki bani China da ki puthorok lo aduga India da ama mati yung ko haiduna hojik amaka Donald Trump da haire maldi Apple की ख्वाइदगी चौरबा CEO दा हाइक्रेमती इंडिया दा एप्पल yung la nusini Apple company se India da thamanu aduga factory anobsu hangbaki mathau tate India da iPhone saranu haike masini hoji jauna na inabki matang war Donald Trump na masigi wafam se kari harino masigi loina atoppa company su India da America gi leisi masi puthoro u bagi wafam su mention tawisini masi am job development ni India mate America gi marakta relationship hajakra poni adubu Donald Trump da kari gi no masi wafam se directly se Donald Trump na kari ui India da kari werakani haipse mak na kari ui masi question nebel ni aduga Pakistan amati India ka related chida wafam ama ngasi tari mauti India na hai sinim mauti Pakistan chida ikhoi gi meek da makhoi gi sarkar oigera aduga makhoi ni yok liba terroristing ase oigera makhoi gi marakta khet na balaiti amasu khet na balaita na bi yeng thamgani haidra mauti Pakistan gi force su terrorist yo I aduga makhoi purmak se mit yeng amade yengari sini hojik India gi side gi stand am ka lori mauti hojik ne Indus water treaty se suspend Indiana to dan thamidana masi lotho oisin Indian harise hojik lotho oi aduna ceasefire ase handak temporary ceasefire is 18 May phawni sini masi gi matunda kari change la kadori masi yamna kanna discussion to nei kari gumpa Pakistan gi masi gi ising thing base suspend to thambase India na thadrapa adoi Pakistan haibne masi ek to war oigani haiduna adugo masi ising se adum thattana thakatan thambata ra gade chauna masi da ising yam khalakani India gi territory da masi da gi amuktang makoina amaktang thador kadori ni asumain thado kan chaki basina masi flat ki mong chakrani flat ki mong chakhe na Pakistan of the ising wana makhoi de suje ba low hingol purmak se amuk flat lakpada amuk loina tauduna chakragani Pakistan da awapni weidorse adugi matungda amaka ising thattan dhamgrani asum haina Pakistan je khara sanaga dori masi punamak ase taupa tarega di Pakistan hairise hojik ekop war oigani sini aduna hojik 18 May gi matungda kari orak pakhangdi hojik peace da lairise masi war tokhiba nate sini expert na hairise masi post amani aduka India Pakistan war amuka na resume oirakhiba yai hairiba wapam ase masi assume taundari maramde hojik American su mokoi production Apple gumba company India da Saranu Lairanun haiba wapam ase masi India Pakistan marakta amaka bera karak kadaba meeting ama ubra aduni harise so masi tana top company sing no hairi aduna hojik tension se hojik lairi India Pakistan ke marakta aduga handaki war asida di mayam changlaga means karamba country ne changlaga khangdraga su mayam changlaga masi thatkre kodakta lauthoki bani adu mathang karigumba war ko oina khraga diko madu arbati kana no amuk thadaga dorise tauna khro hain thadokro ne country animak nuclear power country ngaktani adu arbati kari obetai yam sathina destruction oidorini aduna hojik India Pakistan relation asida
tungda amaka farakini amata permanent peace lakani haibase masi thajanate aduga at any time something oiba yai haibasisu ningsingdari masini yam lurise iPhone gi CEO to mauda Donald Trump ta haikibani India da sarano madu India se tarif high oi adu kaina India se tarif yam da high oiba country ni masigumba wafamda masi inthok laga haib soram kani aduga tungda masi something India se masi tension oigada Pakistan ko pasu yai kaina maldagi warak pasu yai sini hojik India se chauna andaki conflict asigi matungda India hojik India se andak Pakistan amati India gi marakta chathiba conflict asigi matungda hojik India se am jor ba action mayam ni lawri se hojik S400 mayam amasu hojik Russia dagi nauna purakpagi wafom mention tawri masagaloi na S500 so manufacturing tawni haibi ko wafom lady India se somehow koigi weaponry amati military asida am chatina strength tawna laknari amaromda hojik Indian action mayam su lokhat pa horakli Azerbaijan da su action law ni haikre aduga Turkey da su action lokhat pa hokre Turkey gi pot pormak India ra changla ko boycott du Turkey tension law di aina tari maludi India na makoi da sukjor pa action am lokhat khra tung su makoi na chung desini adubu ngakli badi Turkey dani Turkey harisi handak chahi mamang da am sativa 9 point something scale ki adugumba earthquake ama laki badu da yam satin destruction oiki maduda ahan pamateng gi pochai puraga kebase India gi team ni adu purma adu kaw khraba kaino aduna India gi mi singna Turkey di amna nungai tri se madudi handak Pakistan ka tawnar ko sida makoina direct Pakistan gi help to kibdo Turkey gi side te gi nungai te adu Turkey amadi Pakistan gi bakta relation du di makoina khangre Turkey gi pot India da chang dapa aduga India gi pot khara Iran da law dapa asigumba mayam ni sanari se adugi mathak ta hamaka hojik India amati Pakistan ki maraka tension India na de haikre Pakistan asigi government amati makoi gi terrorist ki marakta meeting amatta oine yengani haitro hojik India gi help ase America dagi ham full help fangani habese mase hojik thajanadre aduga hojik India se Russia ga amuka naksi lakani maram di S400 S500 masigi relation dagi Russia am harau kre mauti makoi gi kuchu khulai ma handaki conflict ade am success oi ke basida so matam awaba matam lakpada always mateng phangse India gi oina Russia ni America nati aduga Israel se India gi oina matam promakta mateng phangi sini aduna hojik India gi khoinagi naknaba country city hojik Israel ni haina launai asigumba potse geopolitics ta awon ba mayam ma lakre handak Pakistan India gi conflict asidagi change mayam su lakre adu hojik yana madugi water Indus water treaty se suspend to khipsur maram waraga Kari gumba masigi ising se thadragadi tungda am shortly machine so chuba conflict am oirakpagi wafam disini India na harise maldi na khoi da sang laga kap khai da mi innocent mi hat laga i tahanba aduna ising amati I punba ya desini India ke wapam masina country ani ase nungsinabagi phibam tati lakpagi mong tati laite basi yekna bagi chang ase asum angkhatuna chakhidna tungda Kari oikadar bakhangte asigumba wafam kaya linari